state asida thokliba matam sanglaba irang asigi warwation ama puraktuna tangdu leitaba hanjilhanna bagidamak nakal anigi marakta wari sanaba changi haina mahakna phungdoki wafam seuza matam asuk kuiraba state asida lerakliba issue siga mari leinana aikoi tangdu leitaba hanjilaknaba nakal ani marakta wari sanaba changi haina hojik khata mahakna statement pirak paseuza kamaina kari wafam thambini tajida masi koina amunga ngor ko sum kanom sakhrani ko koi leader ma sum eje leader mo ibagi koida tamo khemchansi sena leader ni well politician ni ko yamna well qualified ni koi khangjei ko adu tabu tabu koina haijening si amunga ni nga ka dadi am ka dawre amu lokshan barata tasan ba haina da namu negative na giduni pramani ko koina haijening si tangdu leita ba hanjlang na ba nakar ani makta wari sana ba changi haibase mathong tai khange ba adubu kana no bu yadri si yes 그 question 한개 뭐는다. 마이데이나 우리 하나 해봐도 야다브라. Ministry of Home Affairs 다 7 times called 우리 하나 그래. 아두부 쿠키 라멘 투헨바 쿠키 terrorism drug mafia 신 강구 그러나 같이 no more 하나 같이 뭐 묵들 레이버 적셔. 세이다 누이 또이 혹시 쇼이 라리 헨말리 해나 뭐 그러나 그 등금 지면 그 이나 question 한개 해보고. 근데 든 kana 우리 사두노. 그 question 한 적이 해봐. 나간 안에 기면 우리 하나 정이 하면서 kana 우리 사두노. 산업이 되는 뭐 해보지. elected person vote car ga lebiri ba kuki gi MLA singdo ngaran handa ne moi chalaga BJP gi magi general secretary organization korok na moi ngaran handa chalaga dele de moi chang chang thami ruidu di chang au thami ruidu di jada tida chanabi ro moi MLA ba chanabi ro na kuki gi leiri ba du gumba MLA lebak thuga pa ba kangbu chingduga aikoi gi MLA chanabi ko shukai de maram chawa lebene chanabi o aduga haji aikoi na wari chanaba changi haji kana sanduino kana sanduino chini ko haina makuta no moi pairaga drug tharaga leib kamu sindu sanaduri bra nomai pairaga mi hale kamu dori chaduri bra drug tharaga popi chimai ko kamu dori chaduri bra khoi di buffer zone kai ba ya de hai ba buffer zone kai ba ya buffer zone la di hat ken hai kamu dori chaduri bra kana ga dori chaduri ko khosim la khre ba ai ta ga di lebiri ba sum leader sin dina ai koina wari chaga doi mi se moi gi na tombaga ai koi gi na chawbaga kai se hai bi ko ta jage ko yeng jage ba ka confuse lai na ko na leader moi na ho chi budi phajaba wari ni dina Pajaba wari ni adama sa panoma tamda masagi IDP moi sungi le riba IDP sing jumayum hanjaningi kogi IDP jumayum hanjaningi hai adu mayum hanjan lanjena riba ani sidi mayum ke thawduna mayum ke mai thadok bidana ko hen chela ani sidi khana deba ko adra ani sidi mayum hanjage ha bi hono sane ba adu bu awaba tari awaba ta hali bu kang bu sing kana kana ha bi dum di am tam verify to topi oba ko leader sing jina ai kogi MLA sing jina yam nungsi ba je tajida yam nungsi ba je sum yeu ko ngasi phawbada ngaran han turbung banglada phaujaga turbung da atamen nong mai ka ko mayam do ko gi MLA to wang da tum yeu ko kandem to khari yawi ko u khari yawi MLA khari u yawi ko kandem to khari yawi ting thona moi mayam thola kanda chief minister or prime minister yong na home minister yong na chi to ri maram chati hai bi yaro bro ai yaro manung da paw manung da tawri ne tawri khoi paw phone ri ne hai ko di ai ko adu praja sing de u de ba ta jida ko then amana hajik si mogi IDP singa kogi IDP singa wari sanaraga yanani haragana adu chanabi ro shukai dem ani noisu hanjalo khoju halage noina rasiko hai targa de yanamo targa de tawi ro de shukai drem haji khoina hangningi si khushim gi lanama khushim gi oiba dugumba thorna thodoma tholi je kana thon mano mogi political mogi politician singa thon mane ko harani basiti moi masi ndi sa thamina riba da phamina raga moi masi ndi ada kani AC room ma da ko how was support ladu ga paina ga ma chabi na ga ma diwali sananga mi moidi adu ground na misam yam thang paina haliba ai ta ga di lan tawri ka kana no jenta jida hoi lan tawri kana no adu khoi moi hang ko shila e bako adu na oi phajaba wahida e maitegi channel leader moina e political leader moina na kana ni ma wori channel matungda khoi kana ni nuksin na changi habadu sidi ama thong tai adu khoi hajin na clarify am changi bako kana ga wori chaduino yes kana wori chaduino magi IT lagi gilja bunjung hai bra makok chakwa ko mema ta da banipa domai kapsala ba hojo la ku yaro ga warning to ko mu dori chadori bra adu magi MLA tara lai MLA du ko chadori bra adu MLA tara du ko maram chaira chara ga bo chanabi ko shukai de kuma ko MLA tara du ko wori chanani ha ga hairo thongna ma ko MLA tara du ga ai ko MLA ni fu ji ko chanani ku thai ko chanani chanal ka wori chanam la ko khona ni ha ga hairo kana wori chadino ko ko janta de adu ko ha ku jina tasengna micham haliba drug thari pangu sindudi no compromise sidi
ꯑꯩꯉꯣꯟꯗ ꯐꯥꯒꯦꯔ ꯄꯨꯟꯒꯦꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯒꯦꯔ ꯀ꯭ꯔꯥꯏꯝ ꯇꯧꯕꯅꯤ ꯍꯥꯏꯒ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯤꯌꯦꯇꯔ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯗ꯭ꯔꯒ ꯊꯥꯔꯤꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯁꯤꯗꯀꯣ ꯂꯨꯔꯁꯨ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯇꯥꯕꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧ ꯉꯝꯃꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯐꯥꯕꯅꯤ ꯈꯪꯗꯦ ꯄꯨꯟꯕꯅꯤ ꯈꯪꯗꯦ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯗꯕꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯅꯦꯕ ꯑꯩꯈꯣꯏꯗꯤꯀꯣ ꯑꯗꯨꯒ ꯌꯥꯁꯟꯅꯔꯅꯤꯒ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒ ꯊꯥꯔꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯌꯥꯁꯟꯅꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨ ꯑꯗꯥꯏ ꯑꯦꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯅꯤꯡꯕ ꯂꯩ ꯑꯗꯨ ꯉꯁꯤꯒꯤ ꯐꯣꯔꯝꯁꯤꯗꯤ ꯑꯩꯈꯣꯏ ꯍꯪꯖꯔꯔꯣꯏ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯃꯊꯧ ꯇꯥꯏ ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯃꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯀꯅꯥꯒ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝꯇꯪꯗꯤ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕꯤꯌꯣꯕ ꯀꯣ ꯀꯅꯥꯒ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝꯇ ꯈꯪꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯗ ꯀꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯗꯣꯏꯕ ꯋꯥꯔꯤꯁꯦ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯒ ꯀꯣ ꯗꯦꯟ ꯃꯣꯏꯒꯤ ꯇꯣꯝꯕꯒ ꯃꯣꯏꯒꯤ ꯆꯥꯎꯕꯒ ꯃꯣꯏꯒꯤ ꯚꯨꯡ ꯚꯨꯡꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕ ꯆꯥꯎꯕ ꯁꯥꯟꯅꯗꯣꯏꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯤꯌꯣꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯪꯉꯤꯗꯤ ꯍꯥꯏꯔꯒ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯁꯨꯝꯅ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯍꯟꯕ ꯀꯣ ꯏꯁꯥꯒꯤ ꯍꯟꯖꯔꯕ ꯃꯤꯐꯥꯎꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯈꯤꯔꯣꯏꯅ ꯊ꯭ꯔꯦꯠ ꯇꯧꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯗꯕ ꯀꯣ ꯁꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯪꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯎ ꯃꯦꯅꯤ ꯗꯦꯖ ꯍꯥꯎ ꯃꯦꯅꯤ ꯌꯔꯁ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯥꯗꯣꯏꯅꯣ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯍꯪꯕ ꯌꯥꯝ ꯂꯩ ꯇꯖꯤꯗꯥꯗꯨꯅ ꯏꯆꯟ ꯇꯖꯤꯗꯥꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯔꯦꯁꯄꯦꯛꯇꯦꯠ ꯃꯦꯝꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯈꯦꯝꯆꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯪꯉꯤ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯪꯉꯤ ꯇꯧꯕꯇꯕꯨ ꯀꯅꯥꯒ ꯁꯥꯟꯅꯗꯣꯏꯅꯣ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯈꯪꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯗꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯖꯥ ꯑꯃꯅ ꯈꯪꯖꯍꯧꯒꯦ ꯄ꯭ꯔꯖꯥ ꯑꯃꯅ ꯇꯥꯖꯍꯧꯒꯦ ꯎꯖꯍꯧꯒꯦ ꯀꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯃꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯀꯣ ꯑꯥꯏꯇꯤꯂꯦꯕꯒ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯀꯣꯇꯨꯒ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯀꯦꯁꯣꯒ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯑꯗꯩ ꯃꯣꯏꯒꯤ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯂꯔꯗꯨ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯃꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯈꯪꯍꯟꯕꯤꯌꯣ ꯃꯣꯏꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯀꯅꯥꯅꯣ ꯑꯗꯨꯝ ꯈꯪꯍꯟꯕꯤꯌꯣ ꯑꯗꯨꯒ ꯑꯥꯏꯇꯤꯂꯦꯛꯅ ꯕꯐꯔ ꯖꯣꯟ ꯂꯥꯟꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯅ ꯊ꯭ꯔꯦꯠ ꯇꯧ ꯂꯩꯔꯦ ꯀꯣꯇꯨꯅ ꯀꯣ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯣꯏꯅ ꯊꯤꯡ ꯂꯩꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ KZCꯅ ꯃꯣꯏꯒꯤ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟ ꯑꯃ ꯐꯪꯗ꯭ꯔꯤꯕ ꯑꯩꯈꯣই ꯅꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯍꯥꯏ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯋꯤꯡꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯒꯟ ꯁꯤꯜ ꯇꯧꯈꯠꯂꯛꯑꯦ ꯑꯗꯨꯇꯥꯔꯒꯗꯤ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯗꯣꯏ ꯀꯅꯥꯒꯅꯣ ꯑꯩꯈꯣꯏ ꯈꯪꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯅꯥꯒ ꯁꯥꯗꯣꯏꯒꯦ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔꯁꯤꯡꯅ ꯑꯝꯇ ꯈꯪꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯩꯔꯦꯗꯅ ꯃꯅꯤꯄꯨꯔꯒꯤꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯁꯥꯒꯦ ꯍꯥꯏꯔꯒꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯁꯥꯕꯤꯔꯣ ꯑꯩꯈꯣꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯕꯤꯒꯦ ꯍꯥꯏꯔꯒꯅ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯥ ꯀꯣꯀꯣꯃꯤꯒꯨꯝꯕ ꯑꯃꯨꯀꯣꯒꯨꯝꯕ ꯐꯣꯛꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯃꯍꯨꯠ ꯁꯤꯜꯂꯒ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯀꯧꯔꯛꯄ ꯑꯩꯈꯣꯏ ꯆꯠꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯒꯗꯧꯕ ꯃꯤ ꯀꯅꯥꯅꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂ ꯁꯥꯗꯣꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯂꯩꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯈꯪꯒꯠꯂꯀꯥꯟꯗ ꯃꯤ ꯑꯃꯅꯤ ꯈꯪꯒꯠꯂꯀꯥꯟꯗ ꯁꯥꯒꯗꯧꯕ ꯇꯤꯝꯗꯣ ꯁꯥꯕꯤꯔꯣ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯁꯥꯒꯦ ꯍꯥꯏꯔꯒꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯁꯥꯕꯤꯔꯣ ꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯦꯗꯅ ꯑꯗꯨ ꯃꯣꯏꯒꯤ ꯁꯥꯒꯗꯧꯕ ꯃꯤꯁꯤ ꯀꯅꯥꯒꯅꯣ ꯃꯣꯏꯒꯤ ꯁꯥꯗꯣꯏ ꯃꯤꯁꯤꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯃꯣꯏꯒꯤ ꯗ꯭ꯔꯒ ꯊꯥꯕ ꯀꯥꯡꯕꯨ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔ ꯕꯤꯖꯟ ꯍꯥꯜꯂꯒ ꯀꯥꯡꯕꯨ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯀꯣꯏꯁꯟꯗꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯕꯤꯌꯣ ꯄꯣꯠꯇꯣ ꯀ꯭ꯂꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ ꯃꯣꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯂꯩꯕꯁꯤꯡ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯂꯩꯕꯁꯤꯡꯗꯣ ꯃꯣꯏꯒꯤꯗꯤ ꯋꯥꯟꯁ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯨꯅ ꯇꯥꯔꯛꯄ ꯋꯥꯔꯦꯞꯇꯣ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯋꯥꯟ ꯋꯦꯗ ꯆꯠꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯣꯏꯒꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯋꯤꯗꯥꯎꯠ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯈ꯭ꯔꯦ ꯃꯣꯏꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯨꯅ ꯇꯥꯜꯂꯛꯄ ꯗꯤꯃꯥꯟꯁꯤꯡꯗꯨꯗꯤ ꯃꯣꯏꯗꯤ ꯂꯣꯏꯅ ꯁꯧꯀꯅꯤ ꯃꯣꯏ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃ꯭ꯌꯥꯟꯃꯥꯔꯗ MP ꯑꯣꯏꯔꯨꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯤꯄꯥꯗꯨꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯣ ꯇꯧꯔꯤꯁꯤꯗ ꯍꯪꯅꯤꯡꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯦꯛ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯈꯔ ꯑꯗꯨꯝ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯥꯛꯅꯅꯤꯀꯣ ꯑꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯥꯡꯗ ꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯁꯨ ꯊꯥꯖꯕ ꯌꯥꯕ ꯑꯩꯈꯣꯏꯁꯨ ꯊꯥꯖꯕ ꯌꯥꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯈꯪꯗꯕꯁꯨ ꯈꯪꯖꯍꯧꯕ ꯌꯥꯕꯀꯣ ꯑꯗꯨ ꯃꯔꯝ ꯆꯥꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯆꯠꯄꯤꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯔꯝ ꯆꯥꯅ ꯂꯤꯗꯔꯁꯤꯡꯅ ꯄꯣꯔꯝ ꯌꯥꯜꯂ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯇꯨꯡ ꯏꯟꯅꯖꯔꯛꯀꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯣ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅ ꯍꯣꯠꯅꯔꯛꯄꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯐꯝꯖꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ